Maukot kuki khulda lakpa Assam Rifles personnel sing satrikta tangkul nupi sing na thatkre. Numidang wairam fawa AR gi kangbu sanalok ta thaiduk laga leiri. Kamjong district ki manung channa leiriba Maukot kuki khulda chatnanaba lakpane haiba Assam Rifles ki kangbu ama satrikta tangkul nupi mayam ama tholak tun thatkre. Ngangnaba yaba ngangnaba da nupi sing aduna chaimanbadagi taba ngamdaduna mamai leiraga chatkre. Thaudo asigi matangda satrik khulen gi ningthona hai. Ngasi pung taruklom tarak pada Assam Rifles ki personnel kaya yauna gari mga khul asi phawdunu lakpa unaki. Matam aduda satrik ki khunja sing haibadi mapung ina tangkul nupi sing aduda satrik khunauda thoktuna thatpa hauki. Khunja sing maikay dagi khanghoudana chingnaningai oiba moongda lakiba Assam Rifles ki kangbu aduda kadaida chatkadabano haina hangki. Matam aduda personnel sing adugi maikay dagi border pillar yengnanabani amuk hai turel lomda chatkadabani haibana chingba chin manada wafam kaya phongdoraki. Maduda khunja sing hena chingnaba hengalaki. Tungda makhoi makok thongba officer singna khunja sing pau phaunabada Maukot kuki khulda chatkadabani hairaki. Maduda miyamna wafam madu yaroi haina thatuna ayukki pung 10 khara henbada Assam Rifles sing adu handokre hairi. Assam Rifles sing adu karigi matangda lakpu oigadoribano haina khulge ningthau aduda hangbada hauzik oirakleba phibam masigi matangda oigani haina khumlaki. Kari maramno haibadudi chapchana pakhum adu pirakide. Thajaba yabong mafamdagi phangba pauna hai Assam Rifles ki personnel sing adu ngaihaki oina mafam adudagi hankhirgasu makha tana lambi adu laknanaba thaurang tawba leptri. Numidang wairam phawba makhoi Indo-Myanmar border da chenba Sanalok Turen Torban da thaudaraga acha athak charaga matam ngaidum leibagi phibam ama uba phangi. Madu makhoina district administration da mating pangbinaba haijabaga loinana nupi sing adu butan khaibinaba police forcing kausinba oina tawi. Police personnel sing laklabasu AR gi masing yamlaba personnel sing laklabasu makhoi pumnamak thengnanaba nupi sing na sem saba ui haina khuladugi khunja amana hairi. Panba yabade tangkhul sing kuki sing hiram amatada mari leinadanaba warep loba leikrabani. Food safety ki drive ta February 13 fawa chaba yagani thanamba watin phare. Imphal East District ki Food Safety Officer gi medeng makhada ngasi lamlong kaithel gi akoibada leiriba chana thangnanaba yonba dukan sing check tawbada February 13 fawa chaba yagani thanamba watin yauna manufacture date yaudaba yolamba bakery gi polum sing hai mahi maru marangna ching polum kaya su phagatkhre. Imphal East ki Food Safety ki designated officer Dr. Lai Khuram Kripiyalini na hai tongan ba dukan sing dagi phagalakiba bakery gi item sing si dispose tawragani. Loinana hariba bakery sing si phasagi license paiba oibana makhoi sing adu kauduna polum sing adugi sell dukan sing da handok hanaba khanghalagani. Chana thangnaba yonabagi damakta phasagi license lawgadabani. Hariba license si lawdana yonaba kaya yauri. Ngasigi drive asi thenglabsu thengna ahanba oina phasagi license lawnanaba khanghalamle. Makhatana license lawdana yonba thengnarabadi akanba action lokhulagani phongdoki. Sirui Festival ki CM yauna mifam pangthokre. Sirui Festival lisingani kuntaruki organizing committee ki mifam ama Chief Minister Yumnam Khemcha na chair lawduna pangthokre. Chief Minister ki secretariat pangthokiba mifam maduda MLA amadi senior official sing kaya su saruk yaki. Mifam maduna Sirui Festival mai pangna pangthoknabagi matangda lakhutgadaba thabak thorum singi maramda kupna khanaki. Sirui Festival asi mai pakhanaba honabada laingakna maru oina thaudang lawgani hairi. Bung film re-release tawragani. BAFTA Award for Best Syndrel and Family Film Award lisingani kuntaruk phangkraba Manipuri film Bung March tarukta India gi tongan ba mafam singda re-release tawragani. Lakshmi Priya Devi na direction piba film asi India gi oina BAFTA Award phangba ahanba film ni. Amur Falcon ahum satellite transmitter tek tawraga thadokibadu numit 8 dagi 10 fawgi manungda Africa da thumki. Manipur lenga ki Forest Department amasung Wildlife Institute of India na kumja lisingani kun mangagi February 9 da Amur Falcon ahum satellite transmitter tek tawkibaga loinana makata na khongul libagi thabak sathari. Ahu alam amadi apapang kauba Amur Falcon ahum adu satellite tek tawrba matungda Wildlife Institute of India Tamenglong Forest Division ki official sing Chiluwan Village ki volunteer sing yawa team amana thadoki. Numit 8 dagina 10 fawagi manungda Amur Falcon sing adu Africa da thumki. Pakistan na lan lauthoktuna bom thadabada miyoi 113 sire. Afghanistan amasung Pakistan gi ngomkhai paringda khutthoknabagi chang hengalakpaga loinana Islamabad ta Afghan Taliban government ki mathakta lan lauthokre. Pakistan na Kabu amadi Kandahar yauna Afghanistan gi maru oiba city kharada nongtuktagi bom thadabada Afghan lanmi 113 sire haina claim toki. Amaromda Kabul na su Pakistan gi lanmi yankhai manga hatpa ngamle phongdoki. Nauna oiragliba phibam masugi matangda Pakistan gi Defense Minister Khwaja Asifana X ta thagalakpa cherol amada haiki.
अफगानिस्तान की मायोक्ता ऑपरेशन गाजब लिलहग चथदुना अफगान फाइटर कया मरुम हाटपा ngamle युमलोन बलेबाक अनि की मरक्ता खुद थोंगना खरबा मतुंगदा रशिया अमदि ईरान नाकल अनि वारी सानरगा अथुबा मतमदा लाल लेबनब थौरांग लौखटकनी हाइना तक्सिलखरे तंगाई फद्रपति अफगानिस्तान अमसुंग पाकिस्तान की मरक्ता वारी साननब थौरांग तोरपदा मरुएब थौदांग लौननब सेम सारे हाइना ईरान की फॉरेन मिनिस्टर सईद अब्बास अराक्सी न फोंदोखी इस्लाम लाइनिंग चटपा मियोइसिंगी यामना मरुएब रमजान मतमदा अफगानिस्तान अमसुंग पाकिस्तान लान की फिरेप लौरकलिबसी ख्वाइदगी लाइबक थीबनी हाइरी कोलकाता दा अकनब युवा हाखरे रिक्टर स्केल दा 5.4 की चांग दा युवा हाबगी थौदोक अमा कोलकाता अमसुंग मनाक नकपा मफमसिंग दा थोखरे युवा हाखिबगी इफिसेंटर बांग्लादेश दा ओइकी चौराकना नुंगथलगी पुंग अमा मिनिट कुनिथोय ताबदा कोलकाता दा अकनब मौंग दा युवा हाकी हौजिक फाबगी ओइना थौदोक असिदा मिसिमिना अमसुंग लनथुम अमांगता थोकपगी रिपोर्ट फंगद्री इंडिया नेपाल बांग्लादेश अमसुंग भूटान की मफम खरदा अकनब मौंग दा युवा हाकीबदुन मरम ओइरगा टूरिज्म दा असोब सेथेंग अमा पीरे हाइना रिपोर्ट अमना फोंदोरकली हिमालयन टेक्टोनिक जोन दगी हौरखिबा युवा हाबा अदुन मरम ओइरगा मतम खरगे ओइना लम कोइबा लाकपसिंग अथिंगबा थमकी युवा तोइना हागनबा मफम ओइरिबा एशिया की लेबाकसिंग असिदा टूरिस्ट लाकपगी चांग हंथरकपा याय हाइना थाजनरी ngasi nungthil akanba mawngda yuwa hakibaduna maram oiraga tongan tonganba flightssing cancel tawki hairi bung film na BAFTA award fanglakpa manipuri cinema gi saukthok chaningai ni bung na British Academy of Film and Television Arts BAFTA award fanglakpasi manipuri cinema gi saukthok chaningai ni haina Manipuri State Film Development Society MSFDS na phongdorakli Lakshmi Priya Devi na ahan boina puthokpa iba amasung direction pibu film asina award fanglakpagi matangda Art and Culture gi Commissioner Ais Gyan Prakash Singhana mayai tangba lauduna society gi tara taruk sub development committee gi mifam pangthoki oken amaksam Romi Maitei Wungkaking Makang Film Forum Manipur ki chairman KS Kuleswar Singha Art and Culture Department ki joint director G Dharmadas amadi society ki secretary Sanju Basaspati Mayum yauna pangthoki be mifam aduna Lakshmi Priya gi thoidok hendok magun thagatki infrastructure yauna tongan tongan ba hiram da mateng pangsin birbadi Manipuri cinema malemda chobo phida ama kanbu ngamgani haina mifam maduna phongdoki Delhi की हाने की सेम केजरीवाल अमदी सिसोदिया लिकर पॉलिसी स्कीम द मरा लेते हाइना कोर्ट न थादोखरे दिल्ली की चीफ मिनिस्टर ओइरंबा अरविंद केजरीवाल अमदी हाने की डिप्यूटी सीएम मनीष सिसोदिया लिकर पॉलिसी स्कीम द मरा लेते हाइना दिल्ली की राउस एवेन्यू कोर्ट न थादोखरे एक्साइज पॉलिसी स्कीम दुना थाबक तो ओंथोकपगी मतंगदा लौतुनबगी थौंग अमत लेखिदे हाइना कोर्ट न फोंदोकी CBI नदी सिटी कोर्ट की वायल अदुगी मायोक्ता हाई कोर्ट अपील तौरगनी हाइना फोंदोकी CBI की यामना निंगबा काइनिंगाई ओइबा थोंग अमा ओइना तोंगान तोंगानबा CBI की ऑफिशियल सिंगना सथकिबा थोंगसिंग मयेक सेंगना खंगबा ngamnanaba डिपार्टमेंटल इंक्वायरी अमा सथालगनी हाइना कोर्ट न फोंदोकी लिकर पॉलिसी स्कीम ग मरी लेनना CBI ने लखलक केस अमन मरम ओरगा आम आदमी पार्टी AAP की लुचिंग केजरीवाल अमदी महाका लोइनर बिसिंगबो यामना चाउना खुदोंग चादब मायुक नहनकी कुमजा लिसिंगनि कुनमाथोय कुनिथोयदा AAP लेंगाकना सेमकिबा लिकर पॉलिसी अमगी मतंगदा CBI ने केस लखतुना केजरीवाल याउना AAP की लुचिंग कया मरुम फारगा जेल द नमसिनकी वाथोक असिन मरम ओरगा असेंबली इलेक्शन दा AAP माइथिब नंखिबनी कोर्ट की वायल तारब मतुंगदा केजरीवाल ना अचुंबदी मतम कुइना लोसिनुन थंब यादे हाइना फोंदोकी